Cha, lao, nuôi lao, giặc chê, xa đi ngay tận nè, cha thúc mình là hồ ra xí, lao. Ima, ai khơi cha kì rồi, ima cha biết là mồ, ai su lại pana, angang lại đi tai, cô nó cha là cái. Hay mà, ô cha mình là bả hào bờ nè, bố mình là bả yang bờ nè, cha mình thằng mình là bả hai bờ xí, nung xí là bả bồ ra ít bờ nè. Cô ấy lạc là cái. Sa ba lôi ra cái nè, cô nó ba ra là cái. Ô lao. Ai su yam na lại cái ba cái đó ba. Hoi nè. Cái nó, nung xí na đó ba. Lại đi ba ngay tại là cái nó hay ba. Hay mà. Hít tục ba đó ha na cái flow đó hít ta cái khi ba. Ô, phare, na ba là cái nè, cha mình là rồi phare. Adu nè ba, ima, ba là cái punna jar xí co. Hoi. Ai khơi ba su nè, chơi gali. Ô giáo ơi ba cái hông na ba, lại đi pu param là ba đi hít ta rau ni. Hay mà. Cái nó ngang xuống cái nó. Na xie su nè, nang su hét ta sao, hét ta cặp chân đấy. Ngang bi đi bà đô, phari bà nín hê. Yam đun tàu bà ní cô nôi bò. Ha, xa râm mà rồi, thả âm mà rồi, tụi nè yam hoa chứ bà ní. Hay mà, sao đi rồi nâng đi tụ bò. Sao đi. Ôi, mama, ta đi bro. Hay, nằm ba lại. Ê, nó chung là bro. Tùm đi ê. Thoáng đồ. Lại. Pung di tara bu hen lamban ni ta. Hey, napasi, mami manay am sing bani ko, tak pasukan bani. Ê, cái nó mama nâng nè, ngang sing ngang đi na. Sao tu cha khờ bẩn môi tung khờ bẩn nè. Ôi, môi bà la cái cha ni hay từ nãy ngày nữa đi. Khăng đi, hay yên nãy cái lòng can tôi ao hông đồ im nó. Phải. Bà ninh linh ngay đó, hết ngầm mà cái bà cái tông ni cô. Aduh bungan na ho da mang jaba lai ta bani nasi di lai tu khara hina paroyo parikhat tha ga do budo padravadi yaroi ko hauji chali budu part time boy ga da bani competitive exam tha ba ngamna bo hon ga da bani ko thabuk se paisa na lai bi ya banate ayo hoi phare chak chara ga ne ko na mu khana ra si chang ta cha ki si mama ai yam ware potha ning la bani sa gila sam pha bu thak pa sangdi ne ai se 낙등량 있고 학상 친구지 아무튼 생독기게 이 친구 사업도 그럼 또 사할부더나 많이 미디정 다 독게 공시도 다 함도 게더나 피지 하는 공독비로 아이 신탕가 녹히게 어이 비마 저 위에 능이 거디 라이 어와 벌리바 하 이봐 해영네 타버 그런 건 잘라게 연게 컴피티티브 परीक्षा में फंबसे राइबन नतिको यंगोई सेलेबसतो मुन्न खंगो अदुगने थागदो परीक्षा दुगी पांदम द पावको इपादी मतमांग हनिंगदे माई पा हनिंगी हाई बिसनिको होय तपना पागे बाबा खंगतौ हेक तौबसे ngamdeba part time amasu purure experience khara tan khige khanduna adu baba nungtigi nongmada pung mari mukti adum pai baba pung mari da na taina pambadi yengoi hek namba makhai pa khangde khanna na ba paro unen ba tawru hai bisni pagidi kanna khonaro na paga tanaraga igi wadi moi baba ising sare ringchen piro khongkuto hamdok piraro ai jak thangdok charage hicha sa lao sak chara chi lao kadai hai angang sa lao hoi sak sa si moi baba wam ta hai ge ba karinu ne hayeng hang chi se suti lei hai dai ne loya lamgi Memmi do nahan ne kai thien da theng na ye ba angang gi po sei lei ba chatlu ba da mana ne nong ta koiro o hai ra Memmi salu se mi moi adai da natro iput lei hai ba do ai di am ye ni bo amuk ta udri ba yengu se ba hoi nang nara palam da saning khapone bikri ge chat ba du ne ai 자사 영호이 누이 누이나偷도 잘로 마마이 바니 도 꼬이로 따래 살로 이르로 하이 꼬이베 왕악 나 땐 해 거리 영앙 로니 강닝바 우닝바 마팜 khara lei tau bani ne 나마세 तारिक तमखिनी गेलौद्रिजे थिबकले नखोइ चाउरबदिना खरा तहलु केनो इंसिलुरुनु हाइबै वानी ने सिसने काना बंगाक्तनी कथुक प याउनु हुनरबदि
ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯀꯥꯟꯅꯒꯗꯕ ꯉꯥꯛꯇꯅꯤꯀꯣ ꯃꯥꯡꯖꯒꯗꯕ ꯅꯠꯇꯦ ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯔꯦ ꯑꯁ ꯃꯣꯏ ꯕꯕꯥ ꯇꯣ ꯌꯦꯡꯉꯣꯏ ꯃꯤ ꯂꯝꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯆꯤꯟꯈ꯭ꯔꯦ ꯃꯤ ꯂꯝꯁꯨ ꯂꯥꯞꯄꯤ ꯆꯠꯇꯧꯔꯤꯁꯦ ꯊꯦꯡꯉꯅꯤꯗ ꯌꯧꯕꯗ ꯂꯝꯕꯤꯁꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯍꯜꯂꯕꯅꯤꯅꯦ ꯐꯨꯠꯄꯥꯠꯁꯤꯗ ꯌꯣꯜꯂꯤꯕ ꯄꯣꯠꯌꯣꯟꯕꯤꯁꯤꯡꯁꯤꯅꯅꯦ ꯍꯦꯟꯅ ꯆꯤꯜꯍꯜꯂꯕꯅꯤ ꯂꯝꯕꯤꯁꯦ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏꯕ ꯀꯩꯊꯦꯜ ꯐꯝꯕ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯅꯅꯦ ꯄꯤꯛ ꯊꯜꯂꯕꯅꯦ ꯃꯗꯨꯁꯨꯅꯦ ꯁꯣꯔꯣꯛꯀꯤ ꯆꯤꯗꯥꯏꯗ ꯉꯥꯛꯇ ꯀꯩꯊꯦꯜ ꯁꯪꯁꯨ ꯐꯅ ꯌꯥꯝꯅ ꯁꯥꯏ ꯃꯗꯨꯁꯨꯅꯦ ꯑꯗꯨꯝ ꯃꯤꯁꯤꯡꯁꯤꯅꯅꯦ ꯁꯣꯔꯣꯛꯀꯤ ꯆꯤꯗꯥꯏꯁꯤꯗ ꯐꯝꯅꯤꯡꯉꯤꯕ ꯌꯣꯜꯂꯕꯅꯤꯅ ꯂꯩꯔꯦ ꯑꯗꯗꯤ ꯆꯤꯜꯂꯦꯅꯦ ꯌꯦꯡꯉꯣꯏ ꯀꯩꯊꯦꯜ ꯅꯨꯄꯤꯁꯤꯡꯁꯦ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯕ ꯉꯥꯛꯇꯅꯤꯅꯦ ꯃꯈꯣꯏꯅ ꯏꯃꯨꯡꯁꯤ ꯄꯨꯔꯤꯕꯅꯤꯅꯦ ꯃꯆꯥꯁꯤꯡꯁꯦ ꯑꯐꯕ ꯌꯥꯎꯔꯤꯕꯅꯤ ꯁꯨꯗꯨꯅ ꯆꯥꯕꯁꯨ ꯌꯥꯎꯔꯤꯅꯦ ꯃꯃꯥꯅꯤꯅ ꯂꯣꯏꯅ ꯊꯧꯗꯥꯡꯁꯦ ꯂꯧꯔꯤꯕꯅꯤꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯅꯅꯦ ꯌꯥꯝꯅ ꯄꯨꯊꯣꯛꯆꯔꯕꯁꯨ ꯏꯌꯣꯡꯒꯤ ꯄꯣꯠꯊꯣꯛꯅ ꯑꯌꯥꯝꯕꯅꯤꯗꯣ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯂꯒ ꯌꯣꯟꯕ ꯌꯥꯅꯕ ꯁꯦꯝ ꯁꯥꯕ ꯉꯥꯛꯇꯅꯤ ꯁꯦꯟꯗꯣꯡꯗꯤ ꯌꯥꯝꯗꯦꯗ ꯃꯤꯒꯤ ꯂꯣꯏꯅ ꯈꯥꯏꯗꯣꯛꯈ꯭ꯔꯒꯅꯦ ꯏꯔꯦꯝ ꯄꯣꯟꯇꯦꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯃꯜ ꯑꯇꯥꯡꯕ ꯌꯣꯟꯕ ꯂꯩꯕ ꯉꯝꯅꯗꯦ ꯍꯥꯏꯕꯗꯤ ꯃꯦꯆꯤꯟꯒꯤ ꯂꯪ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯤꯒꯤ ꯃꯄꯥꯟ ꯇꯥꯡꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯋꯥꯈꯜ ꯄꯨꯊꯣꯛꯄꯗꯅꯤ ꯑꯗꯨꯒ ꯌꯣꯟꯐꯝꯒꯤ ꯃꯃꯜ ꯄꯣꯠ ꯊꯥꯡꯕꯒꯤ ꯃꯃꯜ ꯂꯣꯏꯅ ꯃꯤꯉꯣꯟꯗ ꯄꯤꯈꯤꯗꯣꯔꯤꯕ ꯑꯗꯨꯅ ꯌꯣꯟꯊꯣꯔꯛꯀꯗꯧꯕ ꯄꯣꯠꯇꯨꯗꯤ ꯇꯥꯡꯉꯦ ꯁꯦꯝꯖ ꯁꯥꯖꯕ ꯉꯝꯂꯕ ꯂꯝꯗꯝꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡ ꯑꯁꯦ ꯍꯥꯏꯕꯗꯤ ꯂꯅꯥꯏ ꯑꯣꯏꯔꯕꯁꯨ ꯊꯕꯛ ꯄꯤꯕ ꯉꯝꯂꯕꯗꯤ ꯅꯍꯥꯔꯣꯟꯁꯤꯡ ꯑꯁꯤ ꯉꯥꯎꯆꯠꯅꯕ ꯅꯦꯁꯥ ꯆꯥꯕ ꯂꯥꯏꯔꯕ ꯂꯩꯔꯝꯃꯣꯏ ꯈꯜꯂꯤꯗ ꯍꯩꯃꯥ ꯃꯣꯏ ꯕꯕꯥ ꯂꯪ ꯍꯥꯏꯔꯤꯉꯩꯗꯅꯦ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯉꯥꯏꯍꯥꯛꯇ ꯈꯥꯝꯕꯤꯌꯨꯁꯦ ꯑꯩꯅꯦ ꯐꯔꯞ ꯂꯥꯛꯆꯒꯦ ꯗꯨꯀꯥꯟꯗꯒꯤꯅꯦ ꯁꯥꯝꯇꯨ ꯂꯪ ꯈꯤꯇ ꯂꯩꯖꯔꯨꯒꯦ ꯀꯔꯤ ꯂꯣꯟꯗꯣꯏꯅꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯈꯨꯠ ꯃꯣꯖꯥ ꯈꯣꯡꯎꯞ ꯃꯣꯖꯥ ꯂꯣꯟꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯑꯣ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏ ꯌꯦꯡꯉꯣꯏ ꯃꯐꯝꯁꯤꯗ ꯒꯥꯔꯤ ꯀꯨꯏꯅ ꯈꯥꯝꯕꯒ ꯌꯥꯔꯣꯏ ꯇꯥꯜꯂꯛꯀꯅꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯍꯣꯏ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯂꯝꯕꯤꯁꯤꯗꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯔꯦ ꯆꯠꯁꯤ ꯏꯅꯦꯗꯣ ꯐꯣꯟꯗꯗꯤ ꯐꯥꯎꯅꯈ꯭ꯔꯕꯅꯤ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯤꯇꯗꯤ ꯂꯩꯈꯤꯁꯤꯗꯅ ꯃꯣꯏ ꯃꯅꯥꯛꯀꯤ ꯀꯩꯊꯦꯜ ꯌꯦꯡꯕ ꯑꯣꯏꯅ ꯂꯩꯔꯨꯔꯤꯁꯤꯗ ꯍꯣꯏꯅꯦ ꯃꯗꯨꯅꯕꯨ ꯐꯔꯦꯗ ꯁ꯭ꯋꯥꯏꯁꯤꯗ ꯆꯤꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯅꯦ ꯃꯦꯝꯃꯤ ꯀꯅꯥꯝ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯅꯣꯏ ꯌꯧꯔꯛꯑꯦꯗꯅ ꯍꯣꯏ ꯑꯣꯖꯥꯁꯨ ꯌꯧꯔꯛꯑꯦꯗꯅ ꯆꯪꯉꯣ ꯑꯁꯤꯅꯦ ꯐꯅ ꯉꯟꯅ ꯍꯣꯠꯅꯕꯅꯤ ꯍꯦꯛꯇ ꯌꯥꯗꯦ ꯊꯦꯡꯒꯟꯕꯗꯅꯦ ꯑꯩ ꯍꯥꯏꯔꯕꯅꯦ ꯍꯧꯖꯤꯛꯀꯥꯟ ꯑꯁꯤ ꯏꯅꯦ ꯅꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯅꯠꯇ꯭ꯔꯣ इफुट लै हाइबदो अदु येंगु सेदनने मोय बाबादने चलुसीदने तकनरिबने संग कौब लैति थबक सिदा थबक सिलिङैदने हनुबना हानखि तारेको न होय खरसु कोइथोउ कैनो नहा ओइथोंननबा लाओ इने लाओ चाक थोंगुरसी आइने इफुटो येंगनिंगबन लोइरे चाबा लोइरगने येंगुरसी आइसु वासक अमतदि nga हौरगे कैदौरगे नत्रबदि लाइगी लमन तोलनिये होय इफुट लैदो येंगुरसी चाबसु लोइरे अदो खोंगना चसिको इने
ꯍꯥꯎ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯑꯣ ꯊꯕꯛ ꯉꯥꯏꯅꯅꯦ ꯅꯨꯄꯥꯗꯨꯅ ꯂꯧ ꯄꯔꯤ ꯑꯅꯤ ꯂꯩꯔꯤꯗꯨꯗꯅꯦ ꯉꯥꯒꯤ ꯐꯥꯝ ꯑꯃ ꯇꯧꯔꯤꯌꯦ ꯍꯩꯃꯥ ꯌꯥꯝ ꯐꯩꯅ ꯈꯔꯅ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤ ꯑꯗ ꯃꯇꯝꯒꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯔꯣꯏ ꯃꯔꯥꯡ ꯁꯨꯔꯦ ꯊꯥꯔꯤꯕ ꯂꯧ ꯃꯇꯝꯗꯅꯅꯦ ꯐꯧ ꯊꯥꯔꯤꯕꯅꯤ ꯑꯇꯩ ꯃꯇꯝꯗꯅ ꯍꯪꯒꯥꯝ ꯊꯥꯎ ꯁꯨꯡꯅꯅꯕꯒꯤ ꯍꯪꯒꯥꯝꯁꯨ ꯊꯥꯔꯤꯌꯦ ꯑꯗꯒꯤ ꯕꯦꯝꯃ ꯐꯧꯒꯤ ꯃꯤꯜ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯄꯣꯊꯥꯀ ꯁꯪꯄꯣꯠꯇꯦ ꯅꯨꯄꯤꯗꯨꯅꯅꯦ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯅꯨꯄꯤ 20-30ꯃꯨꯛꯇꯤꯅꯦ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯍꯜꯂꯤꯌꯦ ꯑꯩꯒꯥꯁꯦ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯒ ꯁꯪꯄꯣꯠ ꯅꯠꯇꯦꯗ ꯃꯣꯏ ꯑꯅꯤꯅ ꯁꯤꯟꯕꯤꯔꯤꯁꯦ ꯅꯣꯏ ꯃꯥꯃꯁꯨꯅꯦ ꯉꯥ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯂꯦꯞꯄ ꯁꯨꯛꯂꯩ ꯂꯩꯇꯦ ꯑꯣ ꯑꯩꯈꯣꯏꯅꯤꯅꯦ ꯐꯥꯝꯗꯨꯗꯅꯦ ꯁꯦ ꯑꯁꯣꯝꯗ ꯐꯥꯝꯗꯣ ꯍꯥꯟꯅ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯣ ꯑꯗꯣꯝꯗ ꯆꯠꯂꯒ ꯑꯣ ꯁꯨꯝ ꯐꯥꯎꯗꯣꯛ ꯑꯗꯨꯝ ꯂꯩꯔꯝꯅꯤ ꯍꯣꯏ ꯆꯠꯁꯤ ꯏꯁꯤꯡ ꯐꯪꯗ꯭ꯔꯗꯤꯅꯦ ꯏꯐꯨꯠꯇꯨꯗꯒꯤ ꯐꯥꯝꯒꯤ ꯏꯁꯤꯡ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤꯅꯤ ꯏꯕꯦꯝꯃ ꯑꯁ ꯐꯖꯈ꯭ꯔꯕ ꯄꯣꯠꯅꯤꯍꯦ ꯑꯁꯪ ꯑꯃꯥꯟꯁꯤꯡꯗꯣ ꯌꯦꯡꯕꯗꯅꯦ ꯍꯪꯒꯥꯝ ꯃꯄꯥꯟ ꯁꯥꯠꯂꯛꯄ ꯀꯥꯟꯗꯗꯤ ꯏꯕꯦꯝꯃ ꯐꯤꯂꯝꯒ ꯅꯝꯃꯗꯤꯅꯦ ꯐꯖꯈ꯭ꯔꯗꯧꯖꯥꯠꯅꯤ ꯏꯕꯦꯝꯃ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯑꯁ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯑꯗꯣ ꯏꯅꯦ ꯄꯣꯠ ꯆꯩꯁꯤꯡꯗꯨꯗꯤ ꯀꯗꯥꯏꯗ ꯊꯥꯏ ꯑꯅꯛꯄꯗ ꯑꯔꯥꯞꯄꯗ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯩ ꯑꯆꯧꯕ ꯂꯣꯏ ꯊꯥꯏꯗ ꯃꯤ ꯈꯔꯁꯨ ꯊꯝꯃꯤꯑꯕ ꯉꯥ ꯐꯥꯅꯅꯕ ꯃꯆꯤꯟꯖꯥꯛ ꯊꯥꯅꯅꯕ ꯒꯥꯔꯤ ꯊꯧꯅꯅꯕ ꯊꯥꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯒꯤ ꯏꯁꯤꯡ ꯆꯥꯏꯅꯅꯕ ꯃꯈꯣꯡ ꯁꯣꯝꯅꯅꯕ ꯂꯣꯏꯅ ꯃꯤ ꯊꯝꯃꯤꯅꯤꯅꯦ ꯏꯕꯦꯝꯃ ꯆꯦꯡ ꯇꯛꯅꯅꯕ ꯃꯤꯟ ꯄꯥꯅꯅꯕ ꯃꯤꯁꯨ ꯊꯝꯃꯤꯌꯦ ꯃꯤꯟꯁꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯋꯥꯏꯁꯤꯡꯗꯣ ꯑꯗꯨ ꯋꯥꯏꯁꯤꯡꯗꯨꯅꯅꯦ ꯄꯣꯠ ꯊꯥꯔꯤꯁꯤꯡꯁꯤꯗ ꯍꯥꯞꯄꯤꯕꯅꯤ ꯑꯗꯩ ꯆꯦꯡꯀꯨꯞꯇꯨꯅꯅꯦ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯑꯣꯏꯔꯤꯅꯤ ꯏꯕꯦꯝꯃ ꯌꯥꯝ ꯐꯩꯌꯦ ꯏꯅꯦ ꯃꯤ ꯈꯔꯁꯤꯡꯁꯤꯒꯤꯁꯨꯅꯦ ꯁꯦꯟꯊꯣꯛꯃꯆꯥ ꯑꯣꯏꯔꯤꯕꯅꯤꯅꯦ ꯏꯕꯦꯝꯃ ꯏꯟꯁꯥꯡ ꯌꯣꯟꯕꯤꯁꯤꯡꯁꯨꯅꯦ ꯃꯐꯝꯁꯤꯗꯩ ꯄꯣꯠ ꯇꯤꯛꯑꯔꯤꯅꯤꯅꯦ ꯏꯕꯦꯝꯃ ꯌꯦꯡꯉꯣ ꯃꯦꯃꯤꯗꯣ ꯍꯣꯏꯅꯦ ꯅꯣꯡꯃꯅꯦ ꯀꯩꯊꯦꯜꯗ ꯊꯦꯡꯅꯩꯌꯦ ꯃꯥꯁꯨꯅꯦ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯣ ꯉꯁꯤꯗꯣ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯑꯗꯨꯅ ꯉꯟꯇꯥꯅ ꯆꯠꯈꯤꯕꯅꯤ ꯐꯤꯁꯥꯕꯤꯁꯤꯡꯒꯤ ꯂꯪ ꯂꯧꯕꯅꯦꯅ ꯆꯠꯈꯤꯕꯅꯦꯕ ꯃꯥꯗꯤ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯤꯒꯤ ꯐꯤ ꯄꯤꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯥ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯁꯪꯖꯥꯟꯇꯦ ꯏꯕꯦꯝꯃ ꯐꯩꯌꯦ ꯍꯣ ꯐꯤ ꯁꯥꯟꯅꯅꯕ ꯃꯦꯆꯤꯟꯒꯤ ꯅꯣꯏꯒꯤ ꯃꯩꯒꯤ ꯐꯤꯁꯥꯀꯣꯜ ꯈꯔ ꯂꯩꯔꯨꯏꯌꯦꯕ ꯃꯥꯅ ꯑꯗꯨꯅ ꯅꯣꯡꯃꯗꯅꯦ ꯏꯕꯦꯝꯃ ꯐꯤꯁꯦ ꯐꯅ ꯌꯥꯝ ꯁꯥꯏꯍꯦ ꯍꯥꯟꯅꯒꯤ ꯈꯣꯡꯅ ꯁꯥꯕꯤ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗꯒꯤ ꯁꯔꯨꯛ 3 ꯍꯦꯟꯅ ꯐꯖꯅ ꯁꯥꯕꯖꯥꯠꯅꯤꯍꯦ ꯃꯩꯁꯨ ꯃꯔꯥꯡ ꯀꯥꯏꯔꯦꯗꯣ ꯑꯗꯨꯅ ꯄꯣꯠꯊꯣꯛꯁꯨ ꯌꯥꯝꯃꯦ ꯏꯕꯦꯝꯃ ꯑꯗꯨꯕꯨꯅꯦ ꯂꯪꯒꯤ ꯑꯋꯥꯠꯄꯁꯤꯗꯪꯒ ꯍꯦꯛ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅꯦ ꯍꯥꯏꯗꯤ ꯁꯨꯡꯕ ꯑꯣꯏꯔꯗꯤꯕꯀꯣ ꯀꯩꯊꯦꯜ ꯇꯥꯅꯁꯨ ꯆꯠꯅꯔꯔꯣꯏ ꯃꯤꯔꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯁꯨ ꯉꯥꯏꯔꯔꯣꯏꯌꯦꯕ ꯁꯤꯗꯪ ꯂꯩꯔꯗꯤ ꯐꯗꯝꯅꯤ ꯏꯕꯦ ꯁꯦꯟꯗꯣꯡꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯃꯜꯁꯤꯗꯤ ꯑꯀꯥ ꯑꯀꯨꯝꯅꯤꯗꯣꯏꯅꯦ ꯑꯣ ꯑꯗꯨꯗꯅꯤꯅꯦ ꯏꯕꯦꯝꯃ ꯐꯤꯁꯥꯕꯤꯁꯤꯡꯁꯤꯅ ꯋꯥꯔꯤꯁꯦ ꯂꯪꯆꯥꯛ ꯆꯥꯛꯅꯅꯕ ꯐꯤ ꯍꯧꯅꯅꯕ ꯃꯤꯁꯨ ꯊꯝꯃꯤꯕꯅꯤꯅꯦ ꯑꯩꯅ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯗꯨꯅꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯝꯅꯤ ꯈꯥꯏꯗꯣꯛꯈ꯭ꯔꯗꯤ ꯌꯥꯝꯕꯨ ꯌꯥꯝꯗꯦꯗ ꯑꯗꯨꯕꯨ ꯄꯣꯠꯊꯣꯛꯅ ꯍꯦꯛ ꯌꯥꯝꯃꯤꯈꯩꯅꯦ ꯑꯗꯨꯝ ꯀꯥꯟꯅꯔꯦ ꯏꯅꯦ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯀꯔꯤ ꯀ꯭ꯂꯥꯁꯀꯗꯤ ꯂꯣꯏꯔꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥꯗꯨꯅ ꯑꯍꯟꯅꯤ ꯃꯦꯃꯤꯅ ꯑꯇꯣꯝꯕꯤꯅꯤ ꯅꯨꯄꯥ ꯑꯍꯟꯗꯣ ꯑꯦꯒ꯭ꯔꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯁꯥꯏꯟꯁꯇ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯃꯈꯥ ꯑꯃꯨꯛ ꯇꯝꯊꯍꯟꯅꯤꯡꯕꯅꯦ ꯑꯗꯣ ꯅꯪꯒꯤ ꯃꯥꯃꯅ ꯂꯧ ꯄꯔꯤ 2 ꯈꯛꯇꯣ ꯂꯧꯁꯤꯜꯂꯨꯗꯅꯅꯦ ꯃꯣꯏ ꯃꯈꯥ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯤꯌꯦ ꯑꯗꯣ ꯂꯧꯗꯣ ꯑꯅꯛꯄ ꯑꯣꯏꯕꯗꯨꯗꯤ ꯍꯦꯛ ꯂꯧꯁꯤꯜꯍꯧꯕꯅꯤꯗ ꯑꯩꯈꯣꯏ ꯑꯗꯨꯗꯅꯦ ꯏꯆꯥ ꯅꯨꯄꯥꯗꯨꯅꯅꯦ ꯐꯥꯝ ꯑꯃ ꯇꯧꯅꯤꯗꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯗ ꯌꯥꯝ ꯐꯩ ꯌꯥꯝ ꯆꯥꯅꯩꯅꯦ ꯌꯥꯏ ꯃꯈꯣꯏꯅ ꯇꯝꯂꯨꯔꯤꯕ ꯃꯍꯩꯗꯨꯒꯗꯤ ꯌꯥꯝ ꯆꯥꯅꯩ ꯇꯧꯒꯗꯕꯅꯤ ꯃꯇꯝꯁꯨ ꯃꯥꯡꯍꯟꯗꯕ ꯃꯤꯌꯥꯝꯒꯤꯁꯨ ꯀꯥꯟꯅꯕ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯇꯝꯂꯨꯕ ꯃꯍꯩꯗꯣ ꯏꯁꯥꯒꯤ ꯂꯧꯐꯝꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯁꯤꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯇꯥꯟꯕ ꯃꯥꯅꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯁꯨ ꯉꯥꯏꯅꯤ ꯐꯪꯗ꯭ꯔꯤꯉꯩꯗ ꯁꯣꯝꯗ ꯍꯣꯠꯅꯕ ꯃꯁꯤꯅꯤ ꯃꯍꯩ ꯇꯝꯂꯨꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯗꯣꯏꯅꯦ ꯃꯐꯝꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯀꯩꯅꯣ ꯑꯣꯖꯥ ꯌꯧꯗꯧꯔꯦ ꯏꯐꯨꯠ ꯃꯐꯝ ꯍꯥꯏꯗꯣ ꯃꯅꯨꯡ ꯈꯔ ꯆꯪꯉꯒ ꯂꯩ ꯆꯤꯡꯒ ꯄꯪꯂꯥꯞ ꯂꯥꯞꯅꯗ꯭ꯔꯦ ꯍꯥꯟꯅ ꯄꯥꯠꯂꯣꯏ ꯀꯔꯤ ꯑꯣꯏ ꯑꯀꯨꯠꯄ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯅꯤꯗ ꯍꯧꯖꯤꯛꯇꯤ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯑꯌꯥꯝꯕ ꯂꯣꯏ ꯁꯔꯨꯛꯁꯤꯡꯗꯣ ꯇꯨ ꯑꯥꯗ ꯎꯔꯤꯁꯤꯅꯤ ꯄꯨꯈ꯭ꯔꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯔꯤꯁꯦ ꯃꯤꯁꯤꯡꯁꯤꯅ ꯐꯖꯅ ꯅꯥꯟꯅ ꯊꯝꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯋꯥꯠꯇꯦ ꯀꯪꯕ ꯍꯥꯏꯗꯣ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯉꯣꯟꯗ ꯏꯁꯤꯡ ꯐꯪꯗ꯭ꯔꯀꯥꯟꯗꯅꯦ ꯈꯨꯟꯁꯤꯗ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯩ ꯂꯣꯏ ꯁꯤꯖꯤꯟꯅꯩꯅꯤ ꯀꯩꯅꯣ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅꯦ ꯑꯩꯅꯅꯦ ꯎꯅꯤꯡꯂꯤꯕ ꯌꯦꯡꯅꯤꯡꯂꯤꯕꯁꯤ ꯃꯣꯏ ꯕꯕꯥꯗ ꯆꯠꯁꯤ ꯍꯥꯏꯗꯅ ꯇꯛꯏꯁꯤ ꯃꯐꯝ ꯑꯇꯩꯗꯗꯤꯅꯦ ꯏꯅꯦ ꯂꯥꯏꯐꯝ ꯑꯣꯏꯅ ꯂꯧꯅꯔꯤ ꯄꯣꯠꯅꯤ ꯃꯍꯧꯁꯥꯒꯤ ꯑꯇꯥꯡꯕ ꯈꯨꯗꯣꯟꯅꯤꯗꯩꯅꯦ ꯃꯥꯅꯤ ꯏꯕꯦꯝꯃ ꯏꯆꯦ ꯑꯣꯖꯥꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤꯔꯣ ꯏꯐꯨꯠ ꯌꯦꯡꯂꯨꯔꯤꯕ ꯐꯖꯗ꯭ꯔꯥ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤꯅꯦ ꯑꯩꯈꯣꯏꯗ ꯄꯣꯊꯥꯕꯤꯔꯣ ꯍꯌꯦꯡ ꯍꯟꯈ꯭ꯔꯣ
nong matang lakpasida lekthokro haiba ise Hey, noi ojadinya mafam se ubada kolom paininga ponin he. Yam pamjakra poni. Thabak sangdabagi wani magi office kadagi sagalaga mahong sagi phajabaga ithorakpati. Yongkai phajari poni he. Angang singa se thadokpa yadabagi tawbani. Swaidaga lairabdi moi babana I dowsi. Thabakna yadadan tawdinira. Aishu yadisidi. Hey, hankhibasi nangkinine. Hauja pangthengju thengdrida. Yade lekhro isega wari sanaba phangdaba yam kuire ima How? isega ozaga se hayeng halladongni phamdagi nga ga hinsang napi ga he uro Hoi. ai su sak thonglurage nganta sanaba wari sanaga dauba yam layaba isega makhoina hayeng nganta hankibada hapnaba potu langluroba ima Hoi. Languroge. ise how oza phi hongla se ai sak thongnaba tawrage Mama, angangsingdu pawungdo pikisiro. Hayeng ta halisinia. Hoida, makhoi chaureda. Thongba thakpa loi ngamadubu. Miramda lairadi moisu hingna bo hona doi natro. Masiga moini marai lejerani kaidorage. ise lao sida ka semadi aigi phigi ka hoina storeroom hoina thamlabani yengune upu singse hangdoki ise angang su julu insa hore kainu thabak khara tawmina seba yumda laina Hoine, aisunya angang singsu noi oja sunya chakrakanda ne itomta khunu khongdong lairimni ne. adune baise Wari ga ne sananaba mi gamta laiponte. Noi oja haire wari sana phangde. Phone phau paibirak ponte he. Adadi aisu sauningdana chatpa yauri poni he. ise na manakta satliba Hoi chalibani ne. Sadu phau bane unaba phangde thabak silli ka haidana mi unadong lei ka haidana ne. Chin khraponi. aseng bairo ise Hoi Mia, nangi simpam sidi aidi nuaidong malibu. Makataro. Kari nung tahayo ne. aigi helongi pochingse yengola oise Hoi. stok ta thamlibani hayeng season matamda thadokadori bani Sidi ontok mayamna laireda ko. Hey, sidi karam kan thadokania. Haidi karam kan da yon thukadori no ba. Mera he pangkhal adine thaba yon ba nungai re bema. Mera hiangai poinu wakjing phaire lamta phause magi phising se lepa leitana mine lawla e kaithien da khulakta atai thada deba ko bema irak lakti kumhai harau matam adi thogdo wa thokpa matam se sidadi ayamba yoli yam sikra poni dai bema Ne dine paisa yam paira mizani dana sidi. ise how to somgi sina phi inaba hapa upu adagidi nei se somgi sina se naba asamba mayek nai ba hapa upu Tok mayam kre. adagi sina angangi phanek macha ina phi ise iyonggi pothok nga haktani haba Hoini. adagi sina mompak pidak hatpa makhal thainagi mayek masone mapalamda tharibani sina pendeda ise makhan singse sudriye aina thamninglibase atop palamgi phi makhal singsu yamna thamningi mugagi laigi phi masa singsu sunaba thamningi ise nakhoidane showroom amatang hapsi Yai. aigi se hena saukthokpa pameba ise ne yumda leina adum tawba yaba Yare. Inauga pullaga ne aisu karba taurani. ise lemna leiba ya ponte